Hojii akhoi lejane mafam asi khwairambon kaithel mak overbridge makhongdani mafam asida akhoi gi ngasi asi Cocomi na semduna akhoi yamlaba miyam ko loina thangmaiban gi thau ground gi horoga Masole asi chapani Masole asi Masole against sin kuki na ko terrorism haiba thim makada akhoi Masole asi chapani Masole asi thau ground gi hobani thauiban gi aduna Masole asi da akhoi gi saruk yaba Manipur asigi miyoi cha kaya amana akhoi gi rally asi da saruk yari mafam asi akhoi mangdori base akhoi kholau kaya ko loina akhoi yam kana lauri hiram masiga iroina na rally asina chatuje khuyathong phawraga laklaga matungda kasam palomda chalaga kasam thong phawraga amadi hapta kang jebuda miyam go ba warep logani aduga makha tarapada miyam go ba warep sing adu Cocomi na sinduna akhoi prime minister amadi home minister da memorandum pisalaga Manipur miyam na kari pamle habdo takani ada ngasigi rally asida purup kaya ge amadi Manipur da khundaminari ba purup kanglup kaya ama punduna rally asatagi mami odo tauri aduga miyam asi adugi matik yamana miyam oiduna akhoi gi akhat naitana miyo si lakpa leptri amadi nupi angang khaptana hojii rally asida saruk yabi mami do sauna tari hirama sigi matangda video journalist langam boloni na pawdanjari Rishikesh Naurem Ele News Imphal. Miyoi chake asina lauri basi Manipur gi apan bagi saktam kai be roi long lip Manipur hai bana singba kholau ke amarom lauri aduga Manipur da hojing Manipur da kuki narco terrorist singna khogi khulai ba kuki singna tawri thong ase yaning de hai bana singba kholau ke amarom lauri adubu yamna akhogi club sing organization sing amadi lekai gi leiba miyoi singa duki matik yamna tholopana maram oiduna rally ase duki matik sang aduga ngasi gi Masole ase da khoi hapta kang je bungda leiba miyam asi punduna khogi wari odo laura ga miyam na pambu kari no hai bu khoi
खनर मेमोरेंडम पिसंगदबनी अदा मणिपुर रोंग ले मणिपुर दगी सुलो तो हाइबना सिंग ब खोलाव के अमरोम लाउरी अदा ngasi के सिदा खोई मैते पांगो के सिनाव मदि कबुई सिनाव सिंगजु यावदना मणिपुर द खुंदामिनरिबा तोंगान ब फुरुक कया गी मियोई सिंगना खोई रेलियस द सरुक याबगी सक्तम अदु यामना चावना तारी अमदि पुलिस पर्सनल सिंग अमदि सिक्युरिटी सिंग माइकै दगी सु पामदब थौदुक थोलकनी हाइबदगी अकन ब सेक्शन थौरांग अदुमक लखली अदुगु मियोई सि यामना मरम ओइदुना अखोगी सोरोक नाग एट अनिमक मी पिक थनबना मरम ओइदुना अखोगी क्लब सिंग ऑर्गेनाइजेशन सिंग ना अखोगी सिदैस द असोय ngam thokpada akhoi nungsa sabnina waba khopa matamda ambulance sing ready tawbiri amadi miyam sing na akhoi ising yemna singba kaya amagi sakthuma duju hiram sigi yam kana tari aduga miyo se adugi mati yamna marom oidana hoji lakh baje lepte aduna hiram sigi matang da video journalist langambol ina padon jabri sikasna rem elite news infal